Bangal Tem Manipurna all Manipur Kumbagi Koina Ngasi Ahing Nongyai Hotel shutdown Laukole Manipur Ifal West City Manungsana Laibia Kobite Maya Laikai Dagi Chesam Abdul Kadir Kawo Hel Soirava Mima Nadrava Mari Regaba Government Department Nasum Mima Nadre Haibagi Certificate P Ravamio Yama Ahing the Koki Badagi Hinari Jerakta Yunam Pidrongi Jaga Amada QRT team da Sinaki Haiba Amasung Tamtina Puraga Halava Matunga Mari Makong Kanganaba Kangdaba Kara Kalaga Mioi Karana Chathabane Haina Lawi Haudoasida Main Office Oiriba 8 Unit 27 Gi Haiba Kaba Sulot Kiba Amadi Omena Hosik Pawada Haba Namdaba Haibasi Bangal Community Oibagira Mofam Aduki organization sing Harpada Chianariba Lord Napa Hot Naramba Mara Leva Mioi Pumnama Jairak Pigadavani State Asigi Home Department Athubada Tabulapatuna Misi Asigi Achumba Wayel Justice Miamda Hangadavani Loyana State Government Mari Lainaba Missionary Singna Azilumna Logo Loyana Maral Laibasing Logi Waibasarak Pibana Miamgi Paint the Batagi Horapa Iho Laksimba Ngani Misi Asigi Justice Athubada Eligota Guna Miamna Laipak Asigi Roda Hazaba Nariba Handaraktribasi Amuk Hanna Hazaba Hanjin Hanaba Konagadavani Arambai Tingolgi Mui Karana unlawful activities Tankak Naidaba Chatraplava Hamnaiba Sing support Tauba Taubugi Mong Asi Tokadavani Agenda Patrake Misi Asigi Case Enayada Senegadavani Justice Asi Pangruhova Aikoi Kongrang Hadok Taba Garigumba Arambai Tengona Main Ekus Oriba Kabu Tuna Jaira Pidravadi Terrorist ni Haina Lautokadavani Jesam Abdul Kadir Harpada Chianabasing investigation Taunaba CBI NIA da case asi Manipur ki governor Sinagavani Manipur da Laiva Mati community ki CSO Maira Paibi Ima event Sinsu justice Puthokpada Mateng Pangio Jesam Abdul Kadir Mihaki JSina Torokwa democratic Oiba agitation putting Makta Bangal Tem na support Tawani Bangal Tem Manipurna all Manipur Kumbagi Koina Ngasi Ahing Nongyai Hotel shutdown Laukole Manipurda Laiva CSO organization Club Pum Namakna Jesam Abdul Kadir Misi Asigi Justice Pangkova Miamna support Tawiyu Haina CSO Singta support Apil Tawzari